Lengsin birak liba kuding magpo punsi isel channel na ngasisu amok taram na oksari. Ngasi amuk pudu na laksari Khunu Singilanjen Mari Suba Tangkak. Raskin bo na English londa A Flight of Pigeons sahana iba adudagi Sanjen Bambanumati Devi na Manipuri londa Khunu Singilanjen haina handok liba Nobel asigi Mari Suba episode tamin narasi. Lala Ramzimal gi imung manung gi miyoy singdi mahak ne magi nupi ne mama ne mani amasung masan nupi ne makhoy ni magi si nupi ngakta ngaijaba imung ne khanghaudana aikhoina thongluraba matungdasu nupi ngakta gi imung adumak oire mipai saurabi nupi tarani thoibo ngak senbagi thabak pugadawba phibam simakna lala gi mapangal amasung khangba kanbagi sakti gi changyeng oigadawri. Magi imung gi mi singna aikhoibo kana kanano haiba khangi maramdi lala gi mama amasung manedi aikhoi gi ising guhada ising sokpa toina lagi adugi sumathakta aikhoi gi yum gi manakta leiba apikpa lai gi murti duda panamana sing hek hek kat lei ahan badade makhoi sing ado aikhoi bu ubada ikai bagum tawrami aduga aikhoi su aikhoi gi chenduna hinglaroi daba awaba amada luptuna yungi kasil amada pulap tasin naraduna amaga yengnaraduna kaptuna lainarami. Lalagi nupina una sing na taisinduna siyamba saklukta asa athak hapladuna aikhoi da pizarami. Nungthil numit yungba matungda pung kunmari gi manungda amuk khaktangi oina chaba phanglami. Adubo aikhoi su yamlaba sara ama chabaduda penjarami. Yumdusu asamba lairang taba yumni iting tingba yumthak oiba ka marini mamangda anemba mangol lei aduga maningdana sumang ama lei senthok yamna leijadaba imung amagi apikpa amasung icham chamba yumni lalagi nupidi naha oiri nemi amasung kuchu phajai aikhoi magi maming di khangde maramde satnabi gi matung inna nupana so nupina so amana amagi ming panduna kaunade adubo manimbokna de mau haina kawi. Ramji maldi wangi masapai loinana sanglaba naton sumangda koi hawi magi wangangsu matampumna makta kayasta ataina tawbagumna bebar yawi adumakpo atopada tangna yawba mabuksel chetpa haiba asi mangonda yawi aikoina thunglubagi nini subada mamana mangonda haikiba aina tahawi lalaji nangna angresinga sibu aikoigi yumda pusilaktuna achauba aranba ma tawre misingna kari hainakini lalhawbasingna masibu takrabadi makhoina laklaga aikhoibu hatkragani aina tawribasi achumbani lalana mong hadana khumki aina angresingbu sangjafam piba natene aina sangjafam piribasi marup mapangsingdani mina hainingba haijasanu khaningba khanjasanu mahak yumdagi kaya chathokande matam ayambada mamangthong wangmada magi apikpa hidak phudo thaktuna natraga mayumda karigumbada lakpa marupsinga satrang sanaduna leithoi numit kharani gi matungdadi miyamna lalagi mayumda mana cheksina lotpa kana kanano leiramale haina chingnarakle adubo magi atithi singsi kana kanano haibadudi kanamatana khangnade mahakna magi imungi misingbu wa yamna ngangdanaba kupna senai yumdudasu mi amata changba ngamdanaba mamang thongdo yotki pawron londuna thame yumgi mamangda huisingna laibaduna miyamgi mityeng singsilaba phawbada miyamna aikhoi leire haiba khangdana aikoina asuk kuina leiba ngamlaklibase khanbada angakpa poki aikhoi gi arem apa khara pizabadagi hena karisu pizaba ngamdraba phawbada makhoina aikhoibu suktha thadokte aikhoi gi tung inbada yawraktaba ahum suba huido mai chakhiba yumdagi asakpa atek akai maraktuda koina satuna leirambadagi hatna sunaba haurakpa numitugi nonganbada mapubu ngaina siduna leiramle haina lalage manena imada tamme nongmagi numita aikhoina leibakta phamladuna thokiba thodoksingi maramda wari sanaringaida laladu changlakhi haukiba matamgi awabasing adusu khara kokraduna haujikti thokiba thodoksindugi maramda baptana ngangna saknaba ngamnare lalado magi suktha thadoktana pairakliba sijinnabadi phanglaroidaba maton kakpa thangsangdo adumak pairaga leibakta phamtharak i
ꯊꯥꯡꯗꯣ ꯃꯥꯒꯤꯁꯨ ꯅꯠꯇ꯭ꯔꯤ ꯃꯤꯅ ꯊꯨꯒꯥꯏꯕꯤꯔꯝꯂꯕ ꯄꯣꯠ ꯆꯩ ꯃꯨꯟꯈ꯭ꯔꯕ ꯌꯨꯝꯗꯨꯒꯤ ꯂꯩꯃꯥꯏꯗ ꯇꯥꯔꯝꯕꯗꯒꯤ ꯃꯥꯅ ꯐꯪꯂꯛꯈꯤꯕꯅꯤ ꯂꯥꯂꯥ ꯑꯩꯈꯣꯏꯅ ꯌꯨꯝꯁꯤꯗ ꯂꯩꯔꯤꯕꯁꯤ ꯀꯔꯤꯁꯨ ꯇꯧꯔꯣꯏꯗ꯭ꯔꯥ ꯏꯃꯥꯅ ꯍꯪꯈꯤꯕꯅꯤ ꯃꯄꯥꯟꯗ ꯀꯔꯤ ꯀꯔꯤ ꯊꯣꯛꯂꯤꯕꯒꯦ ꯂꯥꯂꯥꯅ ꯃꯥꯒꯤ ꯊꯥꯡꯁꯥꯡꯗꯨꯗ ꯏꯪꯒꯤꯠ ꯇꯧꯔꯗꯨꯅ ꯍꯥꯏꯈꯤ ꯅꯈꯣꯏ ꯃꯐꯝꯁꯤꯗ ꯀꯔꯤꯁꯨ ꯈꯨꯗꯣꯡꯊꯤꯕ ꯇꯧꯔꯣꯏꯗ ꯑꯩꯕꯨ ꯍꯥꯟꯅ ꯍꯥꯠꯂꯝꯕ ꯅꯠꯇꯅꯗꯤ ꯀꯅꯥ ꯑꯃꯠꯇꯅ ꯌꯨꯝ ꯃꯅꯨꯡꯗ ꯆꯪꯂꯣꯏ ꯑꯩꯁꯦ ꯙꯔꯃ ꯇꯤꯟꯅꯗꯕꯁꯤꯡꯕꯨ ꯆꯪꯖꯐꯝ ꯄꯤꯔꯦ ꯍꯥꯏꯅ ꯆꯤꯡꯅꯔꯕꯅꯤ ꯃꯤ ꯀꯌꯥꯅ ꯑꯩꯕꯨ ꯀꯔꯤꯒꯤꯗꯃꯛꯇ ꯑꯩꯒꯤ ꯌꯨꯝꯁꯤ ꯁꯪꯗꯨꯅ ꯂꯩꯔꯤꯕꯅꯣ ꯍꯪꯂꯛꯈ꯭ꯔꯕꯅꯤ ꯑꯗꯨꯕꯨ ꯑꯩꯅꯗꯤ ꯈꯨꯝꯈꯤ ꯂꯥꯜꯍꯧꯕꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯊꯕꯛꯁꯨ ꯂꯩꯇ꯭ꯔꯕ ꯑꯩꯅ ꯌꯨꯝꯒꯤ ꯃꯥꯡꯒꯣꯟꯗ ꯐꯝꯗꯨꯅ ꯑꯩꯒꯤ ꯅꯨꯄꯤꯁꯤꯡ ꯌꯦꯡꯗꯨꯅ ꯂꯩꯕ ꯅꯠꯇꯅꯗꯤ ꯀꯔꯤꯗꯤ ꯇꯧꯅꯤ ꯑꯗꯨꯗꯒꯤ ꯃꯈꯣꯏꯅ ꯍꯪꯈꯤꯕ ꯍꯥꯏꯕꯕꯨ ꯑꯩꯍꯥꯛ ꯀꯔꯤꯒꯤꯗꯃꯛꯇ ꯃꯤꯌꯥꯝꯅ ꯇꯧꯅꯕꯒꯨꯝ ꯅꯋꯥꯕꯀꯤ ꯃꯅꯥꯛꯇ ꯆꯠꯇ꯭ꯔꯤꯕꯅꯣ ꯀꯔꯝꯕ ꯅꯋꯥꯕꯅꯣ ꯂꯥꯂꯥ ꯏꯃꯥꯅ ꯍꯪꯈꯤ ꯁꯤꯄꯥꯏꯁꯤꯡꯅ ꯁꯍꯔꯗ ꯆꯪꯂꯛꯂꯕ ꯃꯇꯨꯡꯗ ꯃꯈꯣꯏꯒꯤ ꯂꯨꯆꯤꯡꯕ ꯑꯣꯏꯔꯤꯕ ꯁꯨꯕꯦꯗꯥꯔ ꯃꯦꯖꯔꯅ ꯀꯗꯔ ꯑꯂꯤ ꯈꯥꯟꯕꯨ ꯅꯋꯥꯕ ꯑꯣꯏꯍꯟꯈ꯭ꯔꯦ ꯑꯃꯁꯨꯡ ꯁꯍꯔ ꯁꯤꯟꯕ ꯊꯨꯡꯅ ꯈꯪꯅꯅꯕ ꯂꯥꯎꯊꯣꯛꯈ꯭ꯔꯦꯅ ꯅꯤꯖꯥꯝ ꯑꯂꯤ ꯍꯥꯏꯕ ꯊꯕꯛꯇꯒꯤ ꯄꯣꯊꯥꯔꯗꯨꯅ ꯄꯦꯟꯁꯟ ꯐꯪꯂꯕ ꯑꯃꯕꯨ ꯀꯣꯇꯋꯥꯜ ꯑꯣꯏꯍꯜꯂꯦ ꯑꯆꯧꯕ ꯃꯔꯨꯑꯣꯏꯕ ꯐꯝꯁꯤꯡꯁꯨ ꯖꯥꯕꯦꯗ ꯈꯥꯟ ꯑꯃꯁꯨꯡ ꯅꯤꯖꯥꯝ ꯑꯂꯤ ꯈꯥꯟꯗ ꯊꯤꯟꯗꯣꯛꯂꯦ ꯑꯗꯨꯕꯨ ꯑꯀꯣꯟꯕꯒꯤ ꯁꯤꯃꯅꯗꯤ ꯐꯝꯗꯨ ꯂꯧ ꯍꯥꯏꯕ ꯌꯥꯈꯤꯗꯔꯦ ꯑꯍꯥꯟꯕꯒꯤꯗꯨꯃꯗꯤ ꯃꯍꯥꯛꯁꯨ ꯐꯝ ꯂꯧꯗ꯭ꯔꯤ ꯃꯔꯝꯗꯤ ꯃꯍꯥꯛ ꯑꯃꯁꯨꯡ ꯑꯖꯨ ꯈꯥꯟ ꯑꯅꯤꯃꯛ ꯁꯥꯍꯦꯕꯁꯤꯡꯒꯤ ꯃꯌꯨꯝꯁꯤꯡꯗꯒꯤ ꯄꯣꯠꯆꯩ ꯍꯨꯔꯥꯟꯕ ꯂꯨꯠ ꯇꯧꯕꯗ ꯊꯕꯛ ꯌꯥꯝꯅ ꯆꯤꯜꯂꯤ ꯖꯥꯕꯦꯗ ꯈꯥꯟꯅ ꯁꯔꯀꯥꯔꯒꯤ ꯃꯥꯜ ꯈꯥꯅꯥꯗ ꯂꯥꯟꯗꯥꯅꯕꯁꯨ ꯏꯟꯁꯤꯟꯕꯅꯤ ꯃꯁꯤꯗꯤ ꯑꯁꯨꯝꯅ ꯇꯧꯈꯤꯕꯅꯤ ꯖꯥꯕꯦꯗ ꯈꯥꯟꯁꯤꯗꯤ ꯅꯈꯣꯏꯅꯁꯨ ꯈꯪꯂꯤꯕꯗꯨꯅꯤ ꯁꯍꯔꯁꯤꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯒꯨꯟꯗꯥ ꯃꯤꯐꯠꯇꯅꯤ ꯁꯤꯄꯥꯏꯁꯤꯡꯅ ꯅꯋꯥꯕ ꯂꯥꯎꯊꯣꯛꯂꯨꯔꯕ ꯃꯇꯨꯡꯗ ꯑꯃꯗꯤ ꯃꯈꯣꯏꯒꯤ ꯂꯩꯐꯝꯁꯤꯡꯗ ꯍꯟꯅꯔꯛꯂꯕ ꯃꯇꯝꯗꯨꯗ ꯖꯥꯕꯦꯗ ꯈꯥꯟꯅ ꯃꯈꯣꯏꯒꯤ ꯂꯨꯆꯤꯡꯕꯗꯨꯒꯤ ꯃꯅꯥꯛꯇ ꯆꯠꯂꯣꯏ ꯂꯥꯟꯃꯤ ꯇꯦꯡꯒꯣꯜꯗꯨ ꯁꯥꯍꯖꯍꯥꯟꯄꯨꯔ ꯊꯥꯗꯣꯛꯂꯒ ꯕꯔꯩꯂꯤ ꯕ꯭ꯔꯤꯒꯦꯗꯀ ꯄꯨꯜꯂꯨꯒꯗꯧꯔꯦ ꯍꯥꯏꯕꯁꯤ ꯈꯪꯂꯗꯨꯅ ꯃꯍꯥꯛꯅ ꯁꯨꯕꯦꯗꯥꯔ ꯃꯦꯖꯔ ꯒꯅꯁꯌꯥꯝ ꯁꯤꯡꯍꯗ ꯃꯈꯣꯏꯅ ꯆꯠꯇ꯭ꯔꯤꯉꯩꯗ ꯔꯣꯖꯥꯔꯝ ꯐꯦꯛꯇꯔꯤꯗ ꯂꯥꯟꯗꯥꯔꯝꯅꯕ ꯊꯦꯝꯃꯤ ꯁꯨꯕꯦꯗꯥꯔ ꯖꯣꯔꯥꯋꯥꯔ ꯁꯤꯡꯍꯒꯤ ꯃꯈꯥꯗ ꯂꯥꯟꯃꯤ ꯀꯥꯡꯕꯨ ꯑꯃ ꯖꯥꯕꯦꯗ ꯈꯥꯟꯒ ꯂꯣꯏꯅꯅ ꯂꯥꯛꯈꯤꯕꯗꯨꯅ ꯃꯥꯜ ꯈꯥꯅꯥꯒꯤ ꯃꯀꯣꯛ ꯑꯣꯏꯔꯤꯕ ꯖꯨꯅꯥꯂꯥꯜꯒꯤ ꯃꯌꯨꯝ ꯃꯅꯥꯛꯇ ꯂꯩꯕ ꯂꯝꯕꯤꯗ ꯆꯠꯈꯤ ꯃꯐꯝꯗꯨꯗ ꯃꯈꯣꯏꯅ ꯄꯟꯊꯔꯒ ꯖꯨꯅꯥꯂꯥꯜꯗꯒꯤ ꯄꯩꯁꯥ ꯈꯥꯏꯈꯤ ꯇꯟꯖꯥ ꯆꯥꯔꯨꯗꯨꯅ ꯖꯂꯥꯂꯥꯕꯥꯗꯒꯤ ꯇꯍꯁꯤꯜꯗꯥꯔꯅ ꯑꯌꯨꯛꯇꯨꯗ ꯄꯨꯈꯠꯂꯛꯂꯒ ꯄꯤꯔꯝꯕ ꯂꯨꯄꯥ 3,000 ꯈꯛ ꯂꯩꯔꯝꯕꯗꯣ ꯁꯨꯕꯦꯗꯥꯔꯅ ꯈꯨꯗꯛꯇ ꯄꯥꯏꯁꯤꯟꯈꯤ ꯖꯨꯅꯥꯂꯥꯜꯅ ꯄꯩꯁꯥ ꯃꯈꯥ ꯄꯤꯌꯨ ꯍꯥꯏꯕ ꯃꯌꯥꯗ꯭ꯔꯕꯗ ꯃꯍꯥꯛꯄꯨ ꯃꯈꯣꯡ ꯃꯈꯨꯠ ꯄꯨꯟꯁꯤꯜꯂꯒ ꯎꯊꯛꯇ ꯃꯈꯣꯡ ꯌꯥꯟꯈꯠꯂꯒ ꯊꯅꯝꯃꯤ ꯃꯇꯝꯁꯤꯗ ꯖꯥꯕꯦꯗ ꯈꯥꯟꯅ ꯃꯍꯥꯛꯀꯤ ꯍꯤꯁꯥꯕ ꯏꯕ ꯕꯣꯏ ꯄꯨꯝꯅꯃꯛꯇꯨ ꯒꯨꯍꯥ ꯃꯅꯨꯡꯗ ꯂꯪꯊꯕꯤꯔꯒ ꯍꯥꯏꯔꯝꯃꯤ ꯑꯩꯈꯣꯏꯅ ꯄꯤꯌꯨ ꯍꯥꯏꯕ ꯄꯤꯗ꯭ꯔꯕꯅꯤꯅ ꯅꯪꯒꯤ ꯍꯤꯁꯥꯕꯁꯤꯁꯨ ꯇꯥꯈ꯭ꯔꯁꯅꯨ ꯑꯩꯈꯣꯏꯅ ꯅꯍꯥꯛꯄꯨ ꯑꯇꯣꯞꯄꯗꯒꯤꯁꯨ ꯄꯩꯁా ꯈꯣꯝꯒꯠꯅꯕꯒꯤ ꯄꯥꯝꯕꯩ ꯑꯣꯏꯔꯤꯕꯁꯤꯡ ꯑꯁꯤ ꯅꯪꯉꯣꯟꯗ ꯐꯪꯍꯜꯂꯔꯣꯏ ꯀꯥꯡꯕꯨꯗꯨꯅ ꯆꯠꯈ꯭ꯔꯕꯗ ꯖꯨꯅꯥꯂꯥꯜꯒꯤ ꯃꯅꯥꯏꯁꯤꯡꯅ ꯃꯍꯥꯛꯄꯨ ꯎꯊꯛꯇꯒꯤ ꯂꯧꯊꯕꯤꯔꯝꯃꯤ ꯃꯍꯥꯛꯇꯨ ꯀꯤꯃꯟꯈ꯭ꯔꯗꯨꯅ ꯑꯃꯁꯨꯡ ꯃꯀꯣꯛꯇꯨ ꯌꯥꯟꯊꯔꯨꯕꯒꯤ ꯃꯀꯣꯛꯂꯣꯝꯗ ꯏ ꯍꯥꯏꯒꯠꯄꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯇꯪꯈꯥꯏ ꯁꯤꯕ ꯍꯥꯏꯕꯗꯨꯃꯛ ꯑꯣꯏꯕ ꯌꯥꯔꯦ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯒ꯭ꯌꯥꯟ ꯇꯥꯔꯛꯂꯕ ꯃꯇꯝꯗꯗꯤ ꯃꯍꯥꯛꯀꯤ ꯃꯅꯥꯏꯁꯤꯡꯕꯨ ꯒꯨꯍꯥ ꯃꯅꯨꯡꯗ ꯀꯨꯝꯊꯍꯜꯂꯒ ꯍꯤꯁꯥꯕ ꯕꯣꯏ ꯄꯨꯝꯅꯃꯛ ꯈꯨꯟꯒꯠꯍꯟꯈꯤ ꯑꯗꯨꯒ ꯔꯣꯖꯥꯔꯝ ꯐꯦꯛꯇꯔꯤꯗꯤ ꯀꯝꯗꯧꯈ꯭ꯔꯕ ꯑꯩꯅ ꯍꯪꯈꯤ ꯖꯥꯕꯦꯗ ꯈꯥꯟꯒꯤ ꯀꯥꯡꯂꯨꯞꯇꯨꯅ ꯃꯗꯨ ꯃꯩ ꯊꯥꯗꯣꯛꯈ꯭ꯔꯦ ꯃꯗꯨꯗ ꯔꯝ ꯒꯦꯂꯣꯟ 60,000 ꯇꯥꯗꯅ ꯑꯃꯗꯤ ꯆꯤꯅꯤ ꯑꯉꯥꯡꯕ ꯃꯇꯨꯝ ꯃꯌꯥꯝ ꯑꯃ ꯃꯥꯡꯍꯟꯈ꯭ꯔꯦꯗꯅ ꯂꯦꯝꯍꯧꯔꯤꯕꯁꯤꯡꯗꯨꯅ ꯄꯨꯔꯒ ꯆꯠꯅꯈ꯭ꯔꯦ ꯖꯥꯕꯦꯗ ꯈꯥꯟꯒꯤꯗꯤ ꯃꯥꯒꯤ ꯁꯔꯨꯛ ꯑꯣꯏꯅ ꯆꯤꯅꯤ ꯃꯇꯨꯝ ꯒꯥꯔꯤ ꯃꯄꯣꯠ ꯑꯃ ꯄꯨꯂꯞ ꯂꯧꯈꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯨꯗ ꯂꯥꯂꯥꯅ ꯂꯥꯛꯂꯒ ꯑꯩꯈꯣꯏꯒꯤ ꯏꯅꯥꯛꯇ ꯐꯝꯂꯕ ꯃꯇꯝꯗꯨꯗ ꯃꯍꯥꯛ ꯑꯩꯈꯣꯏꯒꯤ ꯏꯔꯛꯇ ꯅꯤꯇꯤꯒꯤ ꯄꯨꯡ ꯑꯃꯔꯣꯝꯗ ꯍꯦꯛ ꯐꯝꯃꯤ ꯑꯩꯒꯤ ꯋꯥꯈꯜꯗ ꯍꯪꯒꯦ ꯈꯟꯗꯨꯅꯇ ꯂꯩꯕ ꯃꯗꯨꯒꯤ ꯄꯥꯎꯈꯨꯝꯗꯨꯗꯤ ꯇꯥꯒꯗꯕꯁꯨ ꯀꯤꯕ ꯑꯩꯒꯤ ꯄꯥꯕꯨꯡꯒꯤ ꯍꯛꯆꯥꯡꯗꯣ ꯃꯐꯝ ꯀꯗꯥꯏꯋꯥꯏꯗ ꯀꯝꯗꯧꯈ꯭ꯔꯕꯒꯦ ꯍꯥꯏꯕꯗꯨ ꯑꯩꯅ ꯍꯪꯈꯤꯕꯅꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯨꯗ ꯂꯥꯂꯥꯅ ꯂꯥꯛꯂꯒ ꯑꯩꯈꯣꯏꯒꯤ ꯏꯅꯥꯛꯇ ꯐꯝꯂꯕ ꯃꯇꯝꯗꯨꯗ ꯑꯩꯒꯤ ꯋꯥꯈꯜꯗ ꯍꯪꯒꯦ ꯈꯟꯗꯨꯅꯇ ꯂꯩꯕ ꯃꯗꯨꯒꯤ ꯄꯥꯎꯈꯨꯝꯗꯨꯗꯤ ꯇꯥꯒꯗꯕꯁꯨ ꯀꯤꯕ ꯑꯩꯒꯤ ꯄꯥꯕꯨꯡꯒꯤ ꯍꯛꯆꯥꯡꯗꯨ ꯃꯐꯝ ꯀꯗꯥꯏꯋꯥꯏꯗ ꯀꯝꯗꯧꯈ꯭ꯔꯕꯒꯦ ꯍꯥꯏꯕꯗꯨ ꯑꯩꯅ ꯍꯪꯈꯤꯕꯅꯤ ꯃꯤꯁꯤ ꯕꯥꯕꯥ ꯑꯩꯍꯥꯛ ꯅꯍꯥꯟꯅ ꯅꯉꯣꯟꯗ ꯇꯝꯂꯒꯗꯕꯅꯤ ꯃꯍꯥꯛꯅ ꯍꯥꯏꯈꯤ ꯑꯗꯨꯕꯨ ꯅꯪ ꯅꯊꯋꯥꯏ ꯅꯨꯡꯉꯥꯏꯔꯣꯏ ꯍꯥꯏꯕꯒꯤ ꯀꯤꯗꯨꯅ ꯑꯩꯅ ꯍꯥꯏꯗꯕꯅꯤ
Nangbu aigi yumda purakhiba numittugi matungda aihak girjaduda amuk hanna chatlure. Mafamduda aina thengnakhibasi nangi pabunggi hakchangne collector saheb kine amasung doctor saheb kine mamangi numitta ukhibadugum karisui kai kaidana lerami. Asaba nungsa marakta hundoktuna leijarabasu makhoi singdo karisu patha puntharamde natragasu langja kaisalnasu sokpalamde sumnadangi makhoigi khongup singdudamak yauramde. Aina halage tawba matamduda musalman ani kakna girjadagi khajiktang lapthoklaga taaduna leiriba Captain James ki hakchangdo puduna chatpa urami. Makoina madubu nangi pabung amasung Dr. Bowlingi manaktuda thanammi. Makoina aingonda hairumi hatukpiraba Christian singi asiba hakchang singse phumjinbige haina makoina leple. Aina makoida madum taurabadi firingi singda minungsi utpagidamakta nababki misingna makoibu maral sibigani haiki. Makoina paukum moina kumlakibadi makoina tauba singdugi oirakpa yaba kudung thiba singdo khangdi khangi adugo karigumba amanadi makoida thabakto kanna pangthok haningi madugi damakta oiningba pumba oizarasanu hainasu leple haiki. Aihak makoigi wakhalonduda ithanta ikaijarami. Aduna aigi kot achonbado thamlaga makoina girjagi mapanda hanana tauthokduna thamlaba kom amada haksangsing ado pubado mateng pangki. Mafamsida aina Padri Saheb, Mr. Mekolam amasung Assistant Collector Mr. Smith khoigi haksangsingdo ukhi. Masaksu khangba ngamki. Makoi tarukmak thangna pongki. Aduga mongphamgi mathakta makoi khudingmaki tongan ba mongphamni khangnanaba lai jura chinglaba nungpak amana kupsinki. Aikhoina thabak ado pung amagi manungda loisille. Aduga aihakna mafamdu thadoktuna laklaba matamdadi aingonda haifam khangdaba apenba ama phauki. Ramji Malgi wahai singduna aikhoida pikhiba pukning nungai handaba singdagi pharaklaba matungda aina Padri Mr. Mekolamde karamna sikribano hangki. Aina ningsingbadadi mipata singduna girjada sanglakhiba matamdudadi mahakti lefam phambaktagi kumtharaklaga girjagi phirol thampam ka phauduna Mr. Ricketts-ki mamaga chenminakhibani. Ai yamnadi haiba ngamdre. Lalana hai aina khangbadadi sipai singna Ricketts ta fu seiringai matamduda Mr. Mekolamde tarbus ki lobuk yauraduna uri wari marakta mahak lochabani. Adubu atopa kangbu amana mahakpu mafam aduda thengnaki amasung makoina thangsang singna yanduna hatpiki. Maraibak thiraba Mekolam imana nungaitana sonki. Mahakti kanadasu kaijadaba mini. Aduga Arthur Smith na karamna lala. Imado aikhoiga sakhangnaba miyoi singe maramda khangge haiba amaga loinana hangki. Assistant Saheb ti saharda hatkibani. Lalana haiki. Mahakti khudung thiba thokiba matamduda arum laihona naduna magi yumda leijabani. Mahaki wakhaldi lal horiba singdi sipai ngaktani. Aduna sipai leifamda sanglamdana saharda changkhibani. Mahakna wayan sangsingda changluba matamdadi mafam singdo loina te kairamle. Adudagi mahakna lambida thoktuna leptuna leiringaida miyam amana mabu question beki aduga mabu koin inbirame kanano amana mangonda thangningna sujinbirame. Mr. Smith to sawba phathaba ngamlaktre aduna arum laihau tauna mana magi pistol salaga nupaduda kapki. Adubu Smith Saheb ki maraibak thibane nomai marududa yainaba yotu kaire kapa yadre mana amuka nupaduda kapi. Adubo handak mukti nongmai maruduna nupadugi peti phajinpham yotuda palaga karisu sokpan batawdana leibakta takre marudu su kanadre. Mr. Smith na sawman khiduna magi revolver do langthokre aduga haujikna nupaduna mabu thangna yanthat pibadagi ku u leitana tu thare madudagi miyamdo mangonda omsinkre nongdambaso Smith Saheb ki mayokta leibikre company Bahadur gi izzat mangkre. Revolver tekpa natraga nomai marubu khwangda phaba peti na ngakthokpa wapumbu kananabu tanakrabagene. Asumna episode 4 asi matang asida loisinjare. Episode 4 asibu hawbadagi loiba phawba tabi kiba khudingmakpu thagatpa phongdoksare.
Episode asin nungaibirabadi like, share, comment asin asingba tawbiramo aduga nauna changbiraktuna yengbiba yaubiragadi subscribe tawbiba kawbidabaga loinana like, share, comment asin asingba su tawbiramo haijabaga loinana ngasigi damaktadi kainanaba mikuptu laujari mathangi video da amu hanna thengnarasi.